India amadi Myanmar anina Manipur gi lam saruk onthok onsin taunabagi wafam ama thorakliba asigi matangda Paomee Singna Hangba Wahangda Home Minister Govindas konthauzamna Karigumba Amatta Phongdokkhidre ngasi Manipur lenga ki Home Department amadi Manipur State Population Commission silaga demographic profile of Manipur gi matangda numit nini chup na chathagadaba consultative meeting cum seminar haudokpagi thauramda Home Minister Govindas su sarukyakhe Thoramadu loiraba matung Home Minister Govindas konthauzamna thorakpada India amasung Myanmar anina Manipur gi lam saruk khara onto onsin taunanabagi wafam ama thorakliba sigi matangda lenga ki oiba kari wakhalon leibagi haiba wahang Paomee Singna hangki maduda Minister Govindas na machin khumjinduna paukum amata piramdana chatkibani Nakalamaromda Jingmairong de Leiba Hotel Classic Grande da numit nini chupna chathagadaba demographic profile of Manipur gi seminar haudokpagi thoramaduda Chief Minister Yumnam Khemchanamadi Home Minister Govindas konthauzamna athoiba mitunglan singoina saruk yakhibaga loinana lamdamasada leiriba legal experts CSO sing Imphal ki luchingbi sing amadi community leader kayana su saruk yakhi Thoramaduda Chief Minister Y. Khemchana haikibada Manipur da thokliba thaudok wathok kaya asina miyam awaba fibam amada leiri adu moinamak CSO amadi miyam na matam sangnadagi tanduna lakpa demand sing punna khananenaduna lenga kasina recommend tawbugi khongthang ama paikhalakpa matamda constitution na piriba kanglon gi makhada lakani haibagi thazaba chawna lei haina mahakna phongdokhi miyam gi phagadaba amadi sarkarna recommendation tawbuda kogi samvidhana piriba adumba line da lakani haibagi thajaba maina chawna thamjari loinana kogi iramda Manipur ware haijabata ban blockade in toan ba form of resistance sina kogi lewak sigi semi loan da soidarakba nomagi hati hati tanba singda akan masapu biwa amadi kasemak thui ba economy blockage isu kogi toan da traders singi tuga drivers singa awa ba sikhe kogi lambi sta puri sima thamjage so for any form of education kogi dewaki kaiga doba awana singi kogi hena waga doba mau natabida punamak bunna khanami rakanda Sina payaiba potuda sarkarsu thaudang lawjage hajarkanda Amaromda Thoramaduga Mari Lenana Minister Govindas konthauzamna hai miyamna census NRC citizenship demographic change na chingba hiram kayada lana thajanaramba kayadu ngasi pangthokliba seminar asida kupna khanaraba matung kokhanba ngamlagani lenga kasina miyam gya pamba sing center lengakta thengkhang kayarakta taksinduna lakli ngasigi mifam asi constitution na yaba mawongda miyam gi aifagadaba warip sing laurakani haibagi thazaba chawna lei loinana paikhalakadori bathabak thoram singda hena mapung fanaba CSO singi luchingba sing yauba committee ama semhaningbagi apamba su Minister Govindas konthauzamna phongdokhi Even though there are a lot of concern regarding the demographic change in Manipur, government decided to go on with this 2 days consultative program. How do you see to go forward with all taking all the stakeholders now? Appropriate and